Ngasi tongan pausi amadi social media dagi lokachaba pausingi update pizari ahanbada maruiba pau. Churachandpur gi irang tamna nemtharaklabasu kuki singna blank fire tawbagi video sing hauzik social media da viral oirakli. Popular government da yauriba kuki jogi legislature ahum jawmi council na somon tawkre. Manipur lengak da saruk yakiba kuki MLA singi maraktagi wangang bahurakle waroisin haibadu table da purakadabani nongmaina purakadabana tehaina ngur sanate na phungdorakli. Lemakongda kuki singa lambi thingjinduna naga sing chatlan khidabagi wa thokna gadawri kangpokpida kuki irang haubagi mami amata tade. Kuki militant singna wafong khulgi mafam singda nongmai round kaya kaptharakiba adu inpui naga youth organization na condemn tawrakli. Kuki militant singna popi thaba singak chenduna leire haina inpui union na phongdorakli. Drug trafficking gi route achi Mizoram da hongdorakdanaba CYMA na Manipur unit amasung Mizo group singda khanghankre. Churachandpur da kuki community singna hauribe irang security na laksinbadagi Norman sida halakpa haure. Tadu bigi by election pangthoknaba sem sabaga mari lenana SSR pangthoknaba ECI na khangalakre. Cabinet na panchayat election pangthoknaba warep laukre. Contractor singdagi siang khongko khibagi matangda miyoi ahumna sengdorakadabani haina khangalakli. Headmaster in charge na aranba mongda sel lokthoklamle haina somorjina phongdorakli. Manipur police ki counter terrorism amadi intelligence operation phagalhanaba training program pangthokre. Manipur lengang na ayaba piduna liquor shop hangliba sing asi thingnanaba akanba khongjang changsilagani haina kanglepanas na phongdorakli. Lamdam asida athubada shanti hanjilaknaba amasung maitei IDP sing khunda leita hannaba CM da taksinkre. Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani. Channel asina pau upload tawrakpa matamda adom-adomgi device da notification uba phangbinaba amadi channel asibu pungning thawgatbiba oina sungsoi soidana subscribe tawbiduna bell icon nambiyu haijabaga loinana. Hojik pausing amuk sandongna pijari Churachandpur gi irang tamna nemtharaklabasu kuki singna blank fire tawbagi video viral oiri kuki jo council na Manipur gi popular government sembada saruk yakiba kuki MLA ahumgi mathakta sumon tawduna makoina Manipur government sembada yauriba digi maram amadi makoigi wakalon phongdoraknaba haikraba matung kuki singna video namduna blank fire tawbagi video sing social media da viral oiri. Kuki jogi MLA ahum yumnam khem chana luchingba popular government da saruk yabagi damak Churachandpur Tengnopal amadi Kangpokpida akanba protest kaya chatharamba adu tamna mahusagi phibamda hanjinba haurakle adubu Zomi tribe ki apunba apex body ama oiriba Zomi council na sarkar sembada yauriba kuki jo MLA ahum council asida laktuna makoina sarkar sembada yaukhiba asigi warep adugi matangda mayek sengna thamgadabani haina akanba warning tawgre. Zomi council na thadorakiba cherol amana hai legislature sing asina community singi apamba adu thabakta onthorakani haibagi asada miyamna makoibu thagatkhibani maram aduna kuki jogi legislature ahum asina council asida laktuna explain tawdaba tarabadi makoi ahum asi Zomi council gi area da changbada athingba thamba yauna organization gi oiba thabak thoram kaya amasu lokhatlagani hairi. Marak asida Manipur police ki maikeidagi hairibana anoba government asida kuki jogi BJP legislature singna saruk yabagi damakta mapung oina Churachandpur district da akanba protest kaya chathakibadu hojik tamna shanti halakpa haure. Mapung oina Churachandpur district ki Torbung amasung Kangbai da chathakiba hingsa yawba protest sing chathakiba aduga mari leinana ahenba security kaya deploy tawkiba aduna maram oiraga nauna hingsa thodok sing thokpagi pau lekhidre. Churachandpur gi mafam karada Karbar gi mafam kara thong hangnarabasu Tuibong area dadi hojiksu dukan amadi keithel thong loli. Churachandpur da hojikmaki oina shanti khara halikpagi mami tarabasu political amasung social tension wangna leibana shanti gi thabak thoram singda achoba singnaba amadi oiri. Manipur lengak sembada kuki puruk ki MLA sing saruk yakibagi mayokta Churachandpur da akanba khongjang changsilakpaga loinana kuki jo MLA kayagi mitam mai thaki madugi matung kuki jo MLA singna karigi damak Manipur lengak sembada yauribano haibagi matangda tongan ba wafam phongdorakli. Manipur lengak da saruk yariba BJP MLA kuki MLA ahumgi manungda ama oiriba Ngurchanlur Sanate na hai waroisin purakpa haibasi table da wari sanaraga purakadabani nongmaina purakadaba nate. Tipaimu constituency ki MLA Ngurchanlur Sanate mar phurup ki lusingba amani apikpa tribal phurup kayana kuki jo natraga kuki jomi natraga kuki jo mar umbrella amagi makhada punsinduna maitei singa lanthengnaba haurakibani.
Sanatena Paumisingda Pongdokibada Mahak Manipur Lengak Sembada Saruk Yariba Asi Santi Puraknabagi Lambida Hena Kumang Saksinabani Mioi Kaya Awaba Mayoknare Aduga Mioi Lising Kayana Masagi Kungang Amasung Mayumda Hanbangamdana Lady Kara Amana Manipurgi Mapalda Saidapam Lori Aduga Kara Amana Tongan Tongan Mapam Singda Hangliba Relief Camp Singda Zangjapam Loduna Lainari Nomagi Suraga Sara Tanduna Hingba Mioi Singdana Amuka Hena Awaba Asi Mayoknari Hingnaba Honaba Haiba Asida Tangdu Leitaba Pibam Ama Lehenba Mathok Tai Separate Administration Gi Demand Ama Leiri Adubu Adugumba Wapam Adu Haujikmaki Oinadi Oithokpa Natri Suspension of Operation Da Leiriba United People's Front Amasung Kuki National Organization Na India Lengaka Political Dialogue Chathaduna Leiri Madu Makhatana Chathakisanu Matamgi Matung Inna Oirakadaba Thawong Ngaktani Madu Ngaiba Ngamdabasu Uri Pibam Asida Tangdu Leitaba Amasung Chawkhotpa Haibadu Mathok Tarakli Miyam Masa Masagi Yumda Halanba Mathok Tai Maduna Maram Oiraga Mahak Manipur Lengak Sembada Saruk Yabani Mahaki Thawong Adu Surrender Tawba Natte Naga Singi Oinasu Wari Sanabagi Thabak Chahi Kaya Chupna Haujiksu Chatharakli Natraga Naga Miyamna Adugumba Wari Sanaba Adugi Warosin Ama Ngairiba Adugumna Ngaifam Thui Kuki Singsu Kuki Zosing Oiba Government Ama Laiba Natte Maram Aduna Nathaiduna Laiba Chumde Lengak Ama Laiduna Miyambu Yengsinba Mathok Tai Hojik Ladiba System Asida Bureaucrat Officer Singdi Executive Figure Ama Oina Lady Makoidi Lengaki Order Adu Thabak Oina Pangthokpa Kaktani Makoida Legislative Power Laite MLA Singda Namthak Toba Kayasu Lairi Assembly Mathok Tawangadabani Madu Natrabadi Government Ama Lai Haibadu Kobu Yaroi Makoigi Demand Makha Chathabe Yai Madu Su Group Amasung India Lengangna Chathariba Political Dialogue Aduna Purakadaba Ngaktani Matam Amatada Hariba Thabaksing Adu Thabak Oina Pangthokpa Natraga Onthokpa Yaroi Mahak Amasung Atopa MLA Singda Akanba Wapam Kaya Phongdorakli Kanagumba Singna Phongdokli Madudi MLA Singna Miyambu Namthak Taure Hairi Government Ama Leitrabadi Makhatana Awaba Mayokna Khigani Maram Aduna Lengak Sembada Chawgatlibani Maduna Tung Koiba Warusin Ama Puraknabagi Lambi Oigani MLA Sing Adu Miyamgi Mayokta Leiba Amata Nate Wathok Kayagi Warusin Haibadu Table the Kanaduna Purakadabani Nongwina Purakadaba Nate Kana Chainaba Amasung Hana Sunabagi Warus Purakpa ngamloi maram aduna makhoi table da wari sanabagi saruk ama oinaba tawdang lobani khongjang kaya changsinba amasung MLA ama oina lengak sembada yawba haiba ani asi tongan tongana amadi mayek sengna thamgadabani akanba khongjang chathariba adu mar phuruptagi nate aduga atopa MLA singi oinadi mahakna wafam amata phongdokpa ngamde adum oinamak Mahak Masagi Warepti Masana Logzabani Atopa Purup Singasu Watanaba Mathok Tari Supporter Sing Amadi Purup Kayagi Lusingba Singa Kana Nainapam to E Loinana Mahangna Mahaka Loinaba Sing Tajaba Tamli Adum Oinamak Makatana Lakigani Warep Kudimak Myanga Loinana Logani Adugumba Musing Adu Mahaki Kongtang Aduda Harauba Pokliba Musing Oigadabani Kanagumba Karana Nungaitaba Wapam Kaya Pongdokpa Tengnari Mahangna Lokiba Warep Adugi Asumba Wapam Ama Haidabadi Manung da Ladiba Kenabasing Adu Hena Chauba Miging Amada Loisinaba Honabani Indigenous Tribe Advocacy Committee Koba Federal Dagi Mar Civil Society Organization Amasung Jeribam District Mui Singna Akanbo Wapam Kaya Pongdokpa Loinana Kihan Kanganba Natraga Mang Takanaba Honaba Kaya Su Yauri Zome Council Makoibu Kuki Haiba Ming Amagi Makada Punsinba Haibadu Yaningdaba Pongdoklibani Hena Pak Chauba Miging Amaga Loinana Social Boycott Togani Hairliba Adu Makoinadi Yadribani Hainasu MLA Nur Sangnu Sanatina Pongdorakli Kangpokpi District Impal West District Lona Badal Leiba Lema Kongda Kuki Karana MLA Ahum Lengak Sembada Yawba Yaningdaba Pongdoktuna Kangtapta Lambi Tingjinduna Naga Sing Chalhan Kidabagi Wathok Thorakadauri Deputy Chief Minister Oina Wasak Lokraba Nemcha Kibgen MLA LM Khote Amasung Ngur Sang Nur Sanate Bu Michelni Haina Laukthokladuna Makoigi Mitam Sing Mai Thakibaga Loinana Makatana Mafam Karada General Strike Chatari General Strike Asigi Saruk Ama Oina Kuki Singna Lema Kongda Lambi Tingjinduna Thambadagi Nagasing Chathok Chasin Yahan Kidre Social Media da Viral Oirakiba Post Amada Tongan Tongan Mamakagi Gari Tara Romda Tongduna Lakpa Jaliangrong Puruki Miyoi Kuntra Hena Lemakongda Panduna Laire Haina Pongdoki Makoi Konsakul Longmai Gram Amasung
Chamukhulgi khunjasingni makhoi Makhan village da pangthokpa all Liangmaigi conference ama saruk yaruraga mayumda halakpani adubu makhoi yumda hanba yaroi lambi thingduna thamli haiduna talakpadagi mafam adudagi mamai leithoklaga chananaba sem sari post aduda Liangmaigi mioi amana hai makhoina asumna tawragadi aikhoisu kuki singbu makhoigi lamda phauduna chatpa yadanaba khudakdagi lambi thingjilagani ningsingba yabadi haukiba numit kharanigi mamangda KNF pigi kangbu karana nagagi lamda changsilaklaga kuki len haina thajilamba amasung waiting set thugairambadagi Liangmaigi khunjasingna kuki sing chatpa yaroi haina lambi thingba laikhi kaina thangda kuki NP Manipur amasung United Naga Council na yanaba amaki makada lambi adu amuk hangdokhibani handaki asina amuk lambi thingjinnabagi wathok lakpa yai haire Kuki underground militant singna ngarang nungtin pung ahumdagi hauraga pung mari makhai tarakpa phawbada wafong kulgi khunja singgi mafam singda nongmai round kaya kaptharaktuna khunja singbu kihan khanganbagi thabak kaya chathaki hairaduna thawong adubu inpui naga youth organization akan mamongda yaningda pa phungdorakli lobasigi information and publicity wing na thadrokpa chirola manahai kuki underground militant singna popi thaba mafam singdagi khunja sing tamna nongmai round kaya kapthaki nongthaki charukta drone surveillance ki khutang dagi makoina uriba miyosing adu khunja micham singni khangna nongmai kapsilakhibani militant sing adu popi thaba farm singda laibani makoina popi thariba mafam sing adubu ngak senduna lairi ngarang thawdo adugi wafong amasung iring naga khul nakna lairiba central security force singdagi irap laptana thokibani matam changna nongmai kapkhiba aduda security agency singna chunaba thabak matam chana lokhatkide haina nungnangbosu phongdorakli cherolasina makatana thawdo adugi mamangda matangda micham mikhai naidana thijinbagi thabak chathagadabani chenaba sing phaduna thabak lokakadabani khunja micham sing ngak senba ngamkhidaba adugi matangda security force ki asoiba thijingadabani amadi matang asigumba thawdok thoktanaba matik chaba security ki thorang lokakadabani haina Manipur lenga ki mafamda taksilagli Inpui Nagagi Wahong area da kuki khulai paiba singna khunja singda nongmai kapsilakpagi thawdok adubu kanma mongda yaningdaba phongdokladuna Inpui gi lamda ain kaina popi thariba sing ngak chenduna leire haina maral sikhre Inpui Naga youth organization ki cherol amada kuki militant singna numityungba matung pung makai dagi mari makai fawbagi manungda naga khunja sing wahonggi jungle da mana masing hekpa chatpada nongmai round kaya kapsilakibani laibuk phabadi nongmai kapagi thawdo aduda khunja singdi asuk apan amata yahokide adubu thawdo adu kupna investigation tawgadabani hairi kuki militant sing aduna popi thariba mafam sing adudagi atat akam leitana khulai paijadaba naga khunja singda nongmai kapsilakhabani kuki militant sing aduna drone sizinaduna mafam aduda chatliba naga khunja sing adu khulai paidaba civilian singni khanglaba phawa atamnana nongmai adu atat akam leitana kapsilakhibani Manipur drug ki mayokta akanba thabak kaya paikhalakpana maram oiraga nauna drug trafficking ki route asi Mizoram da hongdoraktanaba Mizoram ki khwaidagi chawba civil society organization ama oiriba Central Young Mizo Association ki maikaidagi association asigi Manipur based unit amasung ethnic Mizo group singda khanghankhre haukiba chagolchen numit ki numidangda Churachandpur town da pangthokiba CYMA gi Manipur based group unit ama oiriba Young Mizo Association ki niphumatoi suba conference da CYMA gi General Secretary Malswa Liana haikibada State Government amasung Young Mizo Association na drug ki mayokta chataba akanba operation asina maram oiraga Mizoram asi drug trafficking ki route ama oirakle maram aduna Mizoram bu drug trafficking ki route ama ohelakliba asidagi thingnanaba Young Mizo Association Manipur group amasung joint philanthropic organization da appeal torakli war on drugs asi Young Mizo Association amasung government khaktana mapung phana mai pakpa ngamloi drug thingnaba honabada mama mapa oibesing amasung church ki asoba thodang lei Young Mizo Association gi maiki degi su makhoi gi jaga da hariba thabak sing asi thingnaba angamba thakta honagadabani haiki Senapati district ke manung chanba tadubi kendra da NPP gi MLA oina leiram khiba NKC haukiba chahi lisingani kunmanga gi January 19 da masagi anaba amana maram oiraga laikhidabadagi hangduna leiriba kendra asigi by election pangthokpaga mari leinana Election Commission of India gi maigedagi kendra asigi oina electoral roll gi special summit vision pangthoknaba khangankre Election Commission of India na pirakhiba directive adugi matung inna Chief Electoral Office Manipur gi maigedagi thang
ꯊꯥꯡꯖ ꯅꯨꯃꯤꯠꯇ Representation of the People's Act 1950ꯒꯤ Section 12ꯒꯤ ꯃꯈꯥꯗ ꯇꯥꯗꯨꯕꯤ AC ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯑꯣꯏꯅ Special Summary Revision ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯝꯂꯛꯈꯤꯕ PR ꯂꯩꯉꯥꯛ ꯔꯤꯃꯨꯚ ꯇꯧꯗꯨꯅ ꯋꯥꯏꯈꯦꯝ ꯆꯥꯟꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅꯅꯤ ꯍꯥꯏꯔꯤ꯫ ACIꯒꯤ ꯃꯇꯨꯡ ꯏꯟꯅ Integrated Draft Electoral Roll ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 7ꯗ ꯄꯕ꯭ꯂꯤꯁ ꯇꯧꯒꯅꯤ, ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯀ꯭ꯂꯦꯝ ꯑꯃꯁꯨꯡ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯤꯡ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15 ꯐꯥꯎꯕ ꯑꯣꯏꯒꯅꯤ, ꯂꯣꯏꯅꯅ ꯀ꯭ꯂꯦꯝ ꯑꯃꯁꯨꯡ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯤꯡ ꯗꯤꯁꯄꯣꯖ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯔꯆ 6ꯇ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯒꯅꯤ, ꯂꯣꯏꯅꯅ ꯐꯥꯏꯅꯦꯜ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯅ ꯃꯥꯔꯆ 10ꯗ ꯄꯕ꯭ꯂꯤꯁ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯍꯥꯏ ꯀꯣꯔꯠꯀꯤ ꯗꯤꯔꯦꯛꯁꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯝꯖꯥ 2012ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯑꯃꯁꯨꯡ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁꯤꯡꯒꯤ ꯇꯥꯔꯝ ꯂꯣꯏꯈ꯭ꯔꯕꯁꯤꯡ ꯅꯧꯅ ꯃꯤꯈꯜ ꯇꯧꯅꯕ ꯍꯥꯏ ꯀꯣꯔꯠꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯊꯕꯛ ꯑꯁꯤ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯈꯪꯍꯟꯈꯤꯕ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯃꯤꯐꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯀꯤ ꯑꯅꯤꯁꯨꯕ ꯃꯤꯐꯝ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯗꯤꯄꯨꯇꯤ CM ꯂꯣꯁꯤ ꯗꯤꯈꯣ, ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯜ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯋꯜꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯨꯀꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯗꯤꯄꯨꯇꯤ CM ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯁꯨ ꯚꯔꯆꯨꯑꯦꯜ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆ ꯆꯤꯐ ꯖꯁꯇꯤꯁ ꯀꯦꯝꯄꯥ ꯁꯃꯥꯁꯦꯈꯔ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯒꯨꯅꯦꯁꯣꯔ ꯁꯔꯃꯅ ꯑꯣꯒꯁꯠ 19, 2015ꯗ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ 6ꯁꯨꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ 2 ꯄꯟꯆꯥꯌꯠ ꯑꯁꯤ ꯖꯨꯟ 2019ꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯩꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯂꯣꯏꯅꯅ ꯂꯣꯛ ꯁꯚꯥ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯂꯣꯀꯦꯜ ꯕꯣꯗꯤ ꯄꯣꯂꯤꯡ ꯗꯤꯂꯦ ꯑꯣꯏꯔꯤꯕꯒꯤ ꯃꯔꯝ ꯍꯪꯈꯤꯕ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ PS ꯁꯤꯡ ꯕꯥꯡꯒꯦꯅ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝ ꯃꯇꯨꯡ ꯏꯟꯅ ꯀꯦꯕꯤꯅꯦꯠꯅ ꯊꯕꯛ ꯑꯁꯤ ꯊꯨꯅ ꯂꯧꯈꯠꯅꯕ ꯈꯟꯅꯈꯤ꯫ ꯏꯂꯦꯛꯁꯟ ꯑꯁꯤ ꯊꯨꯅ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯣꯀꯦꯜ ꯒꯚꯔꯅꯥꯟꯁꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯟꯗꯦꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ PWDꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯈꯔꯅ ꯋꯥꯀꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯖꯃꯩ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ S ꯄ꯭ꯔꯦꯃꯥꯅꯟꯗ, ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗꯒꯤ TH ꯁꯪꯀꯔ ꯑꯃꯁꯨꯡ ꯃꯥꯂꯣꯝ ꯀꯩꯊꯦꯜꯗꯒꯤ KS ꯁꯨꯁꯤꯜ ꯀꯨꯃꯥꯔꯅ ꯆꯦꯛ ꯏꯍꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯒ ꯁꯦꯜ ꯈꯣꯝꯒꯠꯈꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯦꯡꯗꯣꯔꯛꯅꯕ KCP-MC ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ PRO ꯆꯤꯡꯈꯩꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇ꯭ꯔꯦꯛꯇꯔ ꯈꯔꯅ ꯁꯨꯈꯤꯕ ꯊꯕꯛꯀꯤ ꯁꯦꯟꯐꯝ ꯐꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁ ꯍꯥꯡꯗꯨꯅ ꯁꯦꯜ ꯈꯣꯝꯒꯠꯂꯒ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ꯫ ꯂꯨꯞꯇ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯋꯥꯀꯠꯂꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ PWGꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗꯒꯤ ꯁꯦꯜ ꯈꯣꯝꯒꯠꯅꯕ ꯄ꯭ꯔꯦꯃꯥꯅꯟꯗꯅ ꯂꯨꯆꯤꯡꯕ ꯃꯍꯥꯛ ꯃꯁꯥꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁ ꯑꯃꯃꯝ ꯍꯥꯡꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯠꯊꯔꯝꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯨꯞꯇ ꯄꯥꯎ ꯐꯥꯎꯔꯛꯀꯗꯕꯅꯤ, ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯏꯝꯐꯥꯜ ꯋꯦꯁꯇ ꯂꯩꯕ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜꯗ ꯅꯦꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯒ꯭ꯔꯤꯗꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ NATGRID ꯇꯤꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯗꯤꯔꯦꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯕꯨ NATGRIDꯒꯤ ꯐꯤꯆꯔꯁꯤꯡ ꯑꯃꯗꯤ ꯑꯣꯄꯔꯦꯁꯅꯦꯜ ꯁ꯭ꯀꯣꯞꯀꯤ ꯃꯇꯦꯡꯗ ꯈꯪꯍꯟꯅꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝꯗ ꯑꯈꯟꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯅꯕ, ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯤꯌꯔꯤꯡ ꯑꯃꯗꯤ ꯗꯦꯇꯥ ꯗ꯭ꯔꯥꯏꯚ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ NATGRIDꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯀꯤ ꯑꯃꯗꯤ ꯂꯅꯥꯏꯒꯤ ꯗꯦꯇꯥꯕꯦꯖꯁꯤꯡꯗ ꯇ꯭ꯔꯥꯚꯦꯜ, ꯕꯦꯡꯀꯤꯡ ꯑꯃꯗꯤ ꯇꯦꯂꯤꯀꯣꯝ ꯔꯦꯀꯣꯔꯗꯁꯤꯡꯒ ꯁꯝꯅꯍꯟꯗꯨꯅ ꯑꯣꯊꯣꯔꯥꯏꯖ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯁꯁꯄꯦꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇ꯭ꯔꯦꯛ ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠꯁꯤꯡꯗꯒꯤ ꯑꯣꯐꯤꯁꯔ 150 ꯔꯣꯝꯅ ꯐꯤꯖꯤꯀꯦꯜꯂꯤ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯂꯤꯀꯔ ꯁꯣꯞ ꯍꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯀꯪꯂꯩ ꯄꯤꯄꯜꯁ ꯑꯦꯒꯦꯟꯁꯠ ꯅꯥꯔꯀꯣꯇꯤꯛ ꯑꯦꯟ ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁ ꯀꯪꯂꯩ ꯄꯅꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯪꯂꯩ ꯄꯅꯥꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯋꯥꯍꯥꯁ ꯐꯨꯟꯗ꯭ꯔꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
Say no to drug, say yes to life haiba thimda panasna sinduna GM Hall da pangthukiba kanglei panasna saphonglakibagi mari suba mapok kumun thoranga mari leinana wafam asi mahangna phongthokibani mahangna makhatana hai lamdam asida mayai ka bachinjak sing sijinarukbana maram oiraga haurakliba naha kayabu nisagi ipakta tawduna mangtharakliba asibu kannanabagi pandamda lamdam asida leiriba club CSO amadi maira paibi singna punna kuchamnaduna nisagi polam sing asibu yonba chaba thingnaba haiduna tongan khongjang kaya changsinduna lagli amadi Kanglei Panaski District Council Local Council amadi unit kaya hangdoktuna makhal makha kaya gi drive chathaduna drug sing sijinaba amadi lalonba miyoising phagatpaga loinana changsilagliba khongjang asida hena mai paknaba amadi inkhalakliba naha kayabu drug tagi labna lehenabagi damak school college amadi khongang lekai kaya da chatuna awareness kaya amasu pangthoktuna lakhi masida natana drug sijinaduna lana chaluraba miyoi kayabu mafam kaya da pusinduna akhangai kaya ga tanaduna tunggi punsida karamba khongtang thanga dage hainasu kupna khana nainaduna lakli haina phongdokhi haukiba chahi lisingani kulhumdoi gi me ahumdagi thoklakiba irang asina maram oiraga kanglupki irang mayoknariba state asida athuba matamda shanti hanjinlaknaba amadi maitai IDB sing khunda leita hanaba thabak paikhat hanaba joint committee na chief minister Yumnam Khemchanda taksinkhre Churachandpur Maitai United Committee Maitai Council More Committee on Protection of Maitai Victim More Maitai Union Kangpokpi Districts Apex Committee of Victim Village Iko Sadhu Yengkhuman Dolai Thabi Laitanpokpi Mairel Pat Gwaltabi amasung Torbung Gram Panchayat ki Victim Committee singi apunba body ama oriba Joint Committee ki Maikaidigi Tharakkiba Chirol amada hairibana Yumnam Khemchana Chief Minister oirakpada thamoi sengna thagatpa phongdokli Manipur gi itihasta hojik oriba aruba tanfam asida state asigi miyam maru oina IDB sing asi haukiba chahi lisingani kulumdoi gi me ahumdagi thoklakiba irang asina maram oiraga hainingai leitana awaba kaya mayoknariba asida Chief Minister gi liching makhada anoba asa kaya tawi Chief Minister gi experience commitment amadi lairiba ground reality sing asi ningthina mamut tana khangbagal loinana Manipur asi shanti justice rehabilitation exclusive development da mai paknaba Changsil haningi haibagi thajabasu lei loinana Chief Minister Y Khemchandgi matam asida state asida shanti amasung rule of law hanagi phibamda hanjinba IDP singa soyangam yaudana makhoi gi yumda hanjilhanaba amuk hana khunda leitaba amasung mangta kiba yumkai sing amu hana semjinba hingsa asina marum oiraga victim oikraba singi justice amasung accountability committee khuding maki constitutional rights sing adu mapung phana ngaksenba amasung Manipurda unity amasung Social harmony asi hena mapangal kangkhalanba hariba asida ahenba miyeng thamduna thabak tawrakani haibagi thajabasu lei haina phongdokhi Makatarakpa pauda Manipur lengak lingduna cabinet minister manga wasak laukrabasu numit marini suraklaba paubada wasak laubada yaukribe minister singi portfolio hojik pauba pithokpa laitri masigi sumatakta hangduna leiriba minister tarit ki pham mention ba ngamdana wasak laubagi matamsu lepa ngamdri thajaba yaba mafamdagi phangba pauna hai deputy chief minister nemcha kipgen deputy chief minister losi dikho govindas konthokjam amasung khuraijam local hojiksu portfolio paidaba na cabinet minister oiri Anoba Minister Singh wasak laudragasu makhoigi oinadi portfolio pithokpa yarabani adubu portfolio yenthokpachi anoba Minister Singh wasak lauba ngairaga punna amutada yenthokadra haibagi thajaba leiri anoba lengak ama semnanaba Imphal da laktuna governor unabada yaukhiba amasung Chief Minister Yumnam Khemchandgi lengak wasak laubada yaukhiba kuki MLA ani hojik Delhi da leiri makhoi ani da cabinet minister phampi gedra haibagi thajaba lei adumaku hojik kuki singna namna taba mafam karada yamna kanna miyoi khara khakna protest tawraklibasi yenglaga wasak lobagi thawramasi nongmanini thengtarakpa oigani haina longnei adumakpu thenglabada tha asigi tara phawbugi manungda wasak loraba yai haira panari Paswai Sangaitel lambi semdriba phawba railway construction gi material sing puba heavy load truck sing phawduna chatpada khudaktagi Sangaitel to Tera United Clubs Organization na athingba thamkre hiramasiga mari leinana Karong Khul Lampakta Pangthokiba Paugi Mifam Amada STUCO gi advisor Likmabam Tompokna Hai Patsoi Lamkhaidagi Sangaitel Phawbagi kilometer 8.8 changba lambi asi major district road
MDRO onkiba kuidri lambi asi light vehicle sing chathok chasin toba khaktagi semkiba lambi ni adubu railway construction gi pochai holiba heavy vehicle singi chatham oikibadagi lambi asigi phibam yamna thina sokle hiramasi gi matangda club sing railway amadi venture construction company limited ki site in charge singa fawba yauduna Kanchi khulda meeting tauki meeting aduda lambi kairiba jaga sing adu company na semlage haina kuyek phawba pinaduna yanaki adubu ngasi phawba haina kibo wafam sing amata thabakta onthorakpa thengnadri railway construction gi thaba asi khunja sing nasu apanba piningba nate henadum mating panglibani adubu lambi asigi ohiba phibam asida yamnamak tangai fadana kongtang asi lokhalakpani haina phongdoki Makha tarakpa aroiba pauda Manipur asi apikpa state ama oibata natana lamdam asigi oina matik chaba digital data leitabana maram oiduna mainstream gi large language model asida chandaba amasung masak thokna saruk yaba ngamhandre haina UN da numit humni chumna pangthokiba international summit da Bharat ki mahut sinduna saruk yakhiba Cube 10 technology gi founder amasung managing director Hobam Joyrembana phongdokre United Nations ki AI summit aduda artificial intelligence na malem pumbada lengak chetmelon amasung samas ki kanglon honglak hanba matam asida Bangkok da leidiba United Nations da Global South pu saruk yahanba makoigi sovereignty amasung chap manana saruk yahanabagi damakta numit humni gi oina international summit adu pangthokibani lebak chama yangkai henbagi mioi chatruk henbana saruk yakhiba thoram adu AI for developing country na sinkhibani committee asi digital ambulance leirakliba imbalance leirakliba asi yengsinnaba AI for all haiba wakalon asida yumpham oiraga pangthokpani summit aduda policy maker technologies civil society ki leaders sing amadi industry experts singna haktingnana saruk yakhi summit adu Cube 10 technology ki founder amasung managing director Hobam Joyrembana Bharat ki mahut sinduna saruk yakhibani Joyremba hanasu janeba amadi Bienda saruk yarure malemgi thakda AI gi khana nainaba asida mahakna saruk yariba asina apikpa state ama asi lamdam asigi oina asigumba malemgi forum singda asowa pawdom asi konjel ama thamnabagi maru oibadu takle Bangkok ki khana nainaba aduda akhanaba working group kaya amasu semki Joyrembana mahaki wafam adu AI for smaller community amadi AI for governance ki group ta thamladuna apikpa state amasung mafam singda AI asi lengakpada yamna sakti leiba pambai ama oiba yai masina service matam chana pihanba manung mapal nahendaba policy plan tauba amadi citizen singna saruk yahanbada mateng pangani adubu masi sizinariba miyoi singi marakta pau phawdoknaba hiram amadi mafam aduga chunaba chanminaragadi hena mai pakani asigumba apikpa state amadi mafam sing asida matik chaba digital data leitabana maram oiraga makoibu mainstream gi large language model asida chandaba amadi masak thokna saruk yahanba ngamande haina phongdoki